Khunnai ama Chaokhatpa lambida purakke hairabadi Naha shing Supham Nompham Piba Tangaiphade haina Rajya Sabha ke Member Ningthou Sanajaoba Leishemba phongdorakli Wafam asi Homeland Group ki ahanba batch ki security training Leishemba gi ngasi Palace Compound laiba Rajya Sabha College ta pangthokpa thauram amada mark na phongdokhibani thauram adu mari leinana Rajya Sabha ke Member Ningthou Sanajaoba Leishemba na hai Homeland Group na sigumba training ama pangthokpa si afaba khongthangni Khunnai ama ingna chikna nungaina amade Chaokhatpa lambida purakpa haiba sida ihan hana changliba se Khunnai adu da laiba matik charaba Naha singda Supham Nompham Piba amade makhoi bu afaba achumba lambida purakpa haiba se yamna tangaiphade khongthang asi paikhat hodaba matamda Khunnai adu da charangna bathoi aikhoi gi Naha sing asi masada pithorakpa talent kaya laiba singne makhoi bu makhong sombiba amadi lamjingba watpadagi tawfam khangdana laibane aikhoi gi Naha sing asi achumba lambida purakpa ngamnaba amade mi ama oinaba semnaba lengak namatik chaba policy program sing puthokpa mathau tai training asida pass toroba trainee singna imalaiba ki damak pukchel singna atoppa singna tamjana fam oina thabak tauna bohna se haurakliba Naha singna thabak ta chilau thigum se aikhoi na pariba senfam singadu thawai hakchang yauna amade pukchel singna pangthoklaba matamdata Khunnai asi manglomda chatkadauri bane ngasi ngauchat nana leiriba aikhoi gi Naha sing asi aikhoi na achumba lambi ama pinaba honaba change haurakliba Naha singna ima leibakna aikhoi gi damak kari tawrakani haiduna ngaidun leibagi mahutta aikhoi na ima leibak damak kari tawram sike haiba sida thabak tauna bahona si haina makna makhata ki Khunnai ama ingna sikna nungaina Chaokhatpa lambida chatpa haibasi hanbada kari change haiba matamda Khunnai du da leiriba aikhoi baruina Naha si laik lai su matik chana tamaba aduga masamu pharaba aduga punsigi tauningba mayam ama magi mamangda magi taraga leaba adugumba aikhoi Naha si mayam se masibu Supham Nompham Piba aduga makhoi bu afaba asumba aduga Chaokhatpa gi lambida aikhoi se chanhanaba aikhoi honaba ise yam tangaiphade masi hek soiraba matamda Khunnai si charang na Khunnai ama aduga Khunnai si koi gi Chaokhatpa lambida chapta gomtaba koi masen nation narga koi gi leiba Khunnai ama iman bari Naha singna hoji training se luaga chakidora banina na koi na tam chupada tawlugada thabak se koi ima leibak sigi ijat sokpa yaba aduga ima leibak sigi koi gi mina thina ngalo ko yaba thabak toba yade ai koi bu mina haina hanba Manipuri ga lakwa sigumba security singdi mamuk sengi mathauda mabunung changi aduga makhoida karigumam sinaba matamda makhoi se tawbo gami ngasai tapiba chumlegi security na thongda lepaga akoi gi ai adum pungdu ngairaga ai duty tawdu na taw Private security personnel yankai na saruk yaduna numit 15 ni chupna chathakiba training program adu loishenbagi thoram aduga mari lenana Homeland Group ki director RK Bablu na hai training program asi security guard ama oiba yabagi gun sing chenba miyoi singi waina akhanna pangthokpane training asida sarugyari ba miyo yankai asi mapalaibak singda thabak phanglaba ngakane makhoina India ki tongan ba city singda laiba MNC hotel amade mall na chingbada thabak tawgane atopa thabak fangdriba Naha singna private security guard oiba asina aroiba lambi oina uriba se hongdokpu mathau tai private security guard ke lam asida singthaningai oiba career kya semba yai state asida private security guard singi matik chaba training center ama leitriba se atuba matamda thamna bathorang paikhatpa mathau tai haina makna makhata ke aikoina security haibse aikoina asagi last option oina thabibse thabiganu haidani koigi security haibsida yam chawba career ama semba yai achawba career ama semba yai aikoina security je thabak amoi tawro kanda thabak se amoi phamra kanda ai di security oirage haibagi wakolon se lebiginu security haibsida yamne izat leina tawbo yaba thabami koigi Manipur da koina yan han boina security training asi tawjaba taraga su koigi Manipur da just example oina hara matamda mapalam da housekeeping gi thabak tawge hai taragadi 5-star hotel mada housekeeping gi thabak tawge hai taragadi koi Manipur institute ma'am laigre housekeeping gi training pibiba waiter hoige hai tari waiter gi training pibiba ai air hostess hoige hai taragi air hostess gi training pibiba but security gi dikadai em laite amui laite security have profession ju yam chong na semba career semba yawi like housekeeping
like steward amoina waiter na same biba career do adumana same bi like air hostess ko acho for ma'am position ma'am point to bi but we need training yaw dagadi kemta we bi aroi Ngasige thauramatuda Rajya Sabha ke member Ningthou Sanajaoba Leishemba, Homeland Group ki director RK Bablu, social scientist Dr. Nompham Piba Kaugi AC and Anil Kumar, Manipur Fire Service ki director L Navachandra, MB College ki principal professor RK Hemanta, Rasmedicity ki business development ki senior manager S Sanathoyamade, Bavina Hospital ki general manager PJ Intana, Mathang Sina chief guest, president amadi guest of honor in Sarukya K. Thoramaduda security training aduda sarugya kiba thoidok hendokpa training singda medal amadi certificate piduna puning thogut ke loinana training aduda instructor oikiba singda appreciation certificate su khusina ke